Nupi amagi pumtharaba haksang umangda thori yanduna leiramle. Garang nungtil pung ahum makhairum tarakpa aduaida Sekmai Police Station gi manung chaliba khurkhul maning chingja pokpi umangda nupi amagi pumthaba horaklaba haksang thori yanduna leiramle. Mafam aduda nupi ama thori yanduna sire haibasi mamang thagi ahanba chayolda mafam aduda loklai yaibalna chingba thiba changluba nupa macha kharana thingnarakhrabani adubu ngarang nungtil khaktada Sekmai Police na changsinduna lautharubani hari. Laikidraba nupi adugi makhong mayada nupi gi bag ama leiramki. Bag adugi manungda mobile phone ama yauramaga loinana phone asida nupi amana tung onthokduna lepagi DP display picture amasu yauramki hari. Hakchang adu postmortem examination taunaba rims ki miral sangta thamkre. Mobile phone aduda yauramba DP display picture gi matung inna mahak khurkhul dagi waikhong da mayum pan khibi thokjom anjali sahi kunmanga apokpati s lukoi kauba ama oigani haina thajanari thodo wasi mahak na mathanta thori yanduna sijabra natraga mi na hatok piraba matung da thori yan chin birambra haibadu di khang mangamdri hari Chandel dagi nupi ama Mizoram da lupa crore amaga dasmik ama ahum gi heroine ga konana fare Tamenglong dagi nupi ani buna kasar da lupa crore mapan ga dasmik manga rongi heroine amasung yawa tablet ka konana fare Mizoram Police na Assam Rifle ka kusam naduna intelligence report te yumfam oiduna Mizoram ge Aizawl district ki selling gi mafam amada haukiba ningthauka ba numita sathaba operation da Chandel district gi nupi ama lupa crore amaga dasmik ama ahum gi heroine ga konana fare hari Thodo asigi matangda Mizoram lainga ki cherol amada pharaba drugs sing adu lupa crore amaga dasmik ama ahum rongi mamal oigadaba gram chamaga yangkhai dasmik mapan taretni drugs sing asiga konana nupi adudagi mobile phone amasu recover tawraba matungda combined force na state police ta kusinarkrai hari Amaromda Tamenglong district ki Tolen khuldagi nupi anidagi Assam ki Kasar district ta sathaba operation da yawa tablet lising kuntra amasung heroin number 4 gram chaunga ga kuntra manga fare hari operation asi Assam Rifles ki Sirikona battalion amasung Kasar police na akaknaba pau da yumpham oiduna Kasar gi Tolen gram mana ki mafam amada operation sathaba da fawni hari tablet amasung heroin sing asi moro hapa jar singi manungda lotchenduna purakpani hari Kamjong district ki temporary shelter home sing da sangja from laurkhiba Myanmar macha samanga rongi biometric drive sathakre Union laingak na laibaga sigi ngamkhai section na ngak senana ba amasung laibaga sigi phebam kahindana bagi damangta lokholok pathorangi manung sanna Kamjong district ta hangba temporary shelter home sing da sangja from laurkhiba Myanmar macha samanga rongi biometric drive sathaba haukre haina pauge agency amana report torukli Report asina hai drive asi Manipur lenga ki maikai dagi operation anchor gi phase 2 gi makhada sathavani hari Thabag asida district administration gi official sing healthcare workers sing amasung AR gi personnel sing yauri drive asi ngamkhai paringda leiriba faiko sangkalok amasung ayolo na singba mafam singda sathaki gani hari Report asina hai IGAR South ki matung inna refugee sing asi ki data collection taunanaba operation asi sathabani Manipur na Myanmar ga kilometer sahunga marfutara nipan lom tainana laibagi mathakta haukhiba me tha da Kamjong district ki kul ahumda Myanmar da base tauba insurgent exner singna attack satharambadagi security na akan section thaurang sing laukalapani hari Commercial LPG ki mamal lupa samag marfu humdoi dasmik manga sino jet fuel ki mamal liter da lupa manga hanthakre Laibagasi oil marketing company OMC singna kilo 38 lumba commercial LPG cylinder ki mamal lupa samag marfu humdoi dasmik manga sino hanthakre Masina laibagasi da restaurant caterer amasung apikpa business sing tawjariba commercial established sing da chauna khudong sahalagani hari OMC singna commercial LPG ki mamal revise tawkraba matungda Delhi da kilo 38 lumba commercial LPG asi ngarang dagi hauna lupa lising ani ga chamapal kuntra da phangle masida natana OMC singna kilo manga gi free trade LPG FTL cylinder gi mamal lupa 3 hanthakre
khongthang asina Delhi da FTL cylinder gi mamal lupa chanipan supna nipan dasmik manga sinoda phangankre hari West Asia da US Israel amasung Iran gi marakta soknaramba lan loisenbigi fibam da laikiduna malem gi oina thau gi amasung natural gas gi supply chain da akai balertabadagi OMC singna LPG gi mamal hantha hanana khongthang laukalapa ngambani hari Panbayabadi West Asia gi lan namaram werga haukiba tha ani ahum rom sida OMC singna LPG gi mamal hengat hankiba laikre mamang tha da kilo tara mari dasmik ani lumba domestic LPG cylinder gi mamal su lupa kunmapan hengat khiba laikrabani masida natana sahi asigi March tareta OMC singna domestic LPG gi mamal cylinder da lupa humpu hengat hankiba laiki Domestic LPG khakta natana commercial LPG su sahi si April da OMC singna lupa chama ga marfutara manga dasmik manga sino hengat hanki Commercial LPG gi mamal hantakrabanina domestic LPG gi mamal su athuba matamda hantarakpa yana lairi hari Nakalam romda West Asia gi lan loisin bigi fibam laikibana maram waraduna crude oil gi mamal hantalakibadagi aviation gi tribunal ATF ki mamal su liter da lupa manga hantaduna liter da lupa chamaga tara pirgani khongthang asina plane gi ticket mamal su kara hantha halakpa yana lai haina phongdorle Assam da ising isau mayok nare laufam hector leasing ahunga chanipan supna mapan ising thumjin khre Arunachal Pradesh tagi takthar pa yam labi ising na Assam gi district tarukta laufam hector leasing ahunga chanipan supna mapan hena ising thumjin duna Lau singu ki thabak ta chaw na saithing pibda natana miyoi leasing ni futaruk henna kudong cha da bamayok na halle Assam gi State Disaster Management Authority na phongdor kibada ising isaw asina district taruk ta leiba khungang chani ga kunma thoi awa ba mayok na handuna miyoi kaya safa gadaba mafam da thangdokre Laibak thiba thodok amo oina Dhemaji district ki CC Vorgaon da ising Iraq na duna nupi ama laikidre ising isaw asina yum da yokpa sasan lising marfunipan rom su awa bata handuna sasan kaya siba yaure relief center hangduna khudong thiba nanglaba singda mateng pibagi thabak su paikatli hari Venezuela da sikive India gi seafarer amagi haksang pirakpada organ amata yauraktre Venezuela da cardiac arrest na maram warga sahi asigi me tha da sikive India gi Uttar Pradesh tagi Rakesh Chauhan sahi kunthra humdoi kauba seafarer amagi haksang imung manungi miyoi sing da khusinarpada mahaki haksang gi organ amata yauraktre hari thaudo asigi matang da Federation of Seafarer Union of India na mari lainaba sing da kupna thijana na bataksin kre miyoi asigi haksang asi Venezuela gi authorities sing na autopsy report yaudana khusinar kibani India da pangthokiba postmortem gi report amada mahaki brain heart amasung lungs yauna internal organ amata yauramdre haina phongdor kibani